Online Manipuri numidangi pau yengbiriba pumnamang puthoi lai somna khurumjari ahanbada maroiba pau. Kuki jo amadi Meitei gi CSO singi luchingba singa unaduna hojik lamda masida thokliba irang asi lakshinduna santi purakna bawa tanaragani AK Misra. Government of India Ministry of Home Affairs ki advisor AK Misra amadi Intelligence Bureau gi North East ki Joint Director Rajesh Sihari Kamble na Kuki jo amadi Meitei gi CSO singi luchingba singa unaduna hojik lamda masida thokliba irang asi lakshinduna Santi Purangna bawa tanaragani haidi pau sina hai ngasi advisor AK Misra amadi Intelligence Bureau North East ki Joint Director Rajesh Sihari Kamble na luchingba team amana Churchanpur chatuna Kuki jo singi CSO singa unaduna wari sanaki Deputy Commissioner Churchanpur office ta pangthokiba mifam aduda Kangpokpi da based over Committee on Tribal Unity ko to Churchanpur da based over Kuki jo Council amadi Fair Zone amadi Juribam da based over Indigenous Tribal Advocacy Committee gi mute sing susaru yaki mifam aduda maru oina free movement amadi highway sing yauna Kuki jo sing na leiriba mafam sing da changsil total shutdown gi matang da wa khana ki hairi amarom da ngarang All Manipur United Clubs Organization amuko amadi Coordinating Committee on Manipur Integrity kokomi amadi atai CSO sing gi mute Kharagasu All Secretariat da ayukpung mapandagi hauduna nungthil ahum phauba wari sanaki hari wari sanaba aduda Manipur da tangdu leitaba hanjilaknaba phase ahum thokna khaidoktuna lambi semba loire masina phase ani haibadi khulai lokhatpa amadi lambi chathok chasin yahanbagi thabak paikhatpa haure ahum suba phase ki oina logi wangda khulai pairibasingi oiba makhoiga mari leinana activities sing thabak paikhatnabagi jingba yauri haiba wafam thamlakli Loinana AK Misra na su CSO kharagi Meitei dagi point manga yawba memorandum ama pisin kre haidi pisin kiba memorandum aduda Manipur miyam na lamdam asida ning tamna chathok chasin yahanba relief camp ta lairiba sing masagi mayumda athubada hanjilhanba khulai paiba sing na micha miyam da makhata na khut tharakta na ba wafam sing memorandum aduda yawi hairi NACN ke ga PDF amadi KNAB ga punbilan mising na khuthok na bada miyoi kaya asiana yaokhre Indo-Myanmar border da ngarang NACN ke ga PDF amadi KNAB ga apun balan missing a khuthok na bada asiana amadi Asok Apan kaya yaokhre hairi hiram sigi matang da phangba pau gi source amana hai KNAB amadi PDF ki Meitei da miyoi kunthra ni thoirom se khibaga loinana miyoi yankhai rom na Asok Apan nangkhre hairi khuthok na bagi thogdo aduda NACN ke gilan mi ahum su laikhidre sing adugi maming Captain Thianjang Liang Mai kunthra Hoilem lang piang kungani thoi amadi chapiang jemi kunthra ga manga kawi hairi khuthokna baduda NACN AK na PDF ki kem ani khudum chanba ngamkhibaga loinana yamlaba khulai kya amasu lobang ngamkhre haina pau aduna makhatari Editorial column of kungla pau dagi lokhucharake PR na warushin prokpa ngamloidaba leirabadi miyamgi lengak thamduna cooperation PU India government na Manipur wathoki warushin prokna bakhong thang khumang yangsin na bahot nau chin Kuki jo kangluf ki miyoi singnam Separate administration ki demand phangdriba phawba khulai thadok loi khongjang handok loi haibagi firef hena chesin hanbaga loinana miyam gi lifeline oriba national highway Imphal Dimapur amadi Imphal juri lambi singda thingba pibagi thabak chathaba leptri loinana Kuki singna namna khundaba mafam singda laiba fauna lambi singda akangnaba Meitei singna chatpa thingbagi thabak chathari Kuki singna namna khundaba national highway state highway amadi intervillage road singda Lambi thingbagi khongjang sing chathabada central government ge Meitei dagi lamhin tuhen basingi mathakta laukhatpam thokpa thabak sing laukhatuna mara leiba sing lakshin mangamdabadagi miyamgi mahosagi punsida singnariba si kayam kuina yengduna leikhigadage haiba wahang leirakliba si paukhum pifam thoi lamhen tuhen basing na leibaki mathakta landaduna separate administration gi lan chathari bani haiduna miyamgi pukchak lambi thingba haibasi miyoibagi hingbagi hakta achauba singna bani haibasi Central government ki luchingba singna khangdabagum lambi handokna ba war footing da thabak lokottabagi maram karigino Central government na watho sig warushin prangna bagi haiduna state asida president rule PR thamduna hakthengna na watho sigi matangda mi eng changlabaso warushin prokpa ngamdabagi fibam da lairiba silaibak thibani Illegal immigrant migrant jin Kuki jona leibaki apun masaktam thugaina balandar ki basida lenga ki Meitei dagi laksun mangamdabadagi Miyoi kaya ki punsi khangu thakta pikhamna khre yum kai lanthum kaya tangoi on khre Fibam asida leibaki apun masaktam amadi miyang punsi lanthum ngak senabagi damang Meitei khunja singna lan ngak pagi thabak chatharakibani PR lengak na landarakhiba lamhen tuhen basing yauna khunja singna paiba khulai sing thingalakna ba khangan khibadagi Meitei singi Meitei dagi khulai sing thingatpa leikhre loinana security force na thiba humbagi combing operation chathaduna miyoi kaya phaba amadi khulai lokhatpagi thabak singchu chathaba leptri Amarom-dana landarakhiba lamhen tuhen basingi Meitei dagi makhoigi separate administration ki demand phangdriba phawba khulai thadoloi haiba waf khongpham dagi handokpa leitri
लोइनना सेंट्रल गवर्नमेंट मखोइगी मथक्ता कॉम्बिंग ऑपरेशन चथदुना टेररिस्टिंग फाबा अमदि खुलाई लौखटपगी माइकैदा अकनबा मियेंग चंगदबगुम उबदगी अपुनबगी सक्तम ngakliba मियांगी मफमदा पेंदबा खोइसाउनबा अमदि चिंगनबा पोहलिबा से अफबा खोंगथांग नते सेंट्रल गवर्नमेंट की थवोंगदा पेंदबा लैरिबगी मरमदी यूनियन होम मिनिस्टर ना मणिपुर की अपुनबगी सक्तम काहलोय कुकी सिंगी डिमांड याबा ngamloi हाइबा वाफमदा थाजबा थमलिबा मियांगी पेंदबा होनबा ngamdaba सिलाइबक थिबनी यूनियन होम मिनिस्टर ना मियामना लंबी सिंगना चथोक चसिन तौबदा एयरपन पिहनदबगी मतम थाखिबा दुगी मनचोगिना सेक्युरिटी फोर्स ना कन मौंगदा ngak सेंदुना पैसेंजर बस थाबा अमदि मियामना थिंगबा लैती खंगदोकनबा चपदा मसिंग यामबा कुकी की मियोय सिंगना लंबी थिंगबा अमदि मी सिबा याबा खुसु खुलाई सिजिनदुना अटैक तौरकपदगी फ्री मूवमेंट माइ पाखिदबा दु इकाइनिंगाइनी यूनियन होम मिनिस्टर की फ्री मूवमेंट की मायोता कुकी जो सिंगना खुंदाबा मफम सिंगदा मतम कक्तबा शटडाउन गा इरोइनना लंबी सिंग थिंगबगी खोंजंग सिंग लेपतना चथरलिबसी इंडिया गवर्नमेंट अमदि मणिपुर की मियामदा सिंगनबगी चांग हेंगलकपगी खुदमनी सेंट्रल गवर्नमेंट स्टेट लेंगा इंथुरगा पीआर लेंगा की मखादा वाथो सिगी वरैसिन पुरकनबा होनबदा हेना सिंगनबगी चांग हेंगलकलिबा सिगी मरम करिगिनो सेंट्रल गवर्नमेंट वाथो सिगी वरैसिन पुरकपा ngamloidaba lairabadi पीआर की महूत मियामगी लेंगाक थमदुना सेंट्रल गवर्नमेंट मपुंग फाबा कोऑपरेशन पीरबदी वाथो सिगी वरैसिन पुरकनबा होनबगी अचुम खोंगथांग ओइगनी।